HANNA Manipur LEINGAK Works Minister OIRAMBA Dr. K. RATANKUMAR Iba LAIRIK Imaging Manipur Ngasi Hounabi Matung ina Manipur Technical University gi HANNAGI Vice Chancellor Professor TOMBI na Phongdoktuna Meeyam Da Khutshinnakhre Manipur Historical Society na sinduna JN Manipur Dance Academy gi auditorium da pangthokpa thoram aduda Manipur Historical Society gi Vice President Professor N. Birachandra MU gi HANNAGI Din Professor W. Nabakumar amadi retired Archivist Nauribam Intramani Susuk Yakhe Manipur University ki HANNAGI Din Professor W. Nabakumar ngasi Phongdokhiba Imaging Manipur Hairiba Lairik asigi matangda akupa wafam kaya thamkhe Lairik asigi aiba Dr. K. RATANKUMAR na haikibada mahakna mamangda ikhiba article amadi paper khara khangatlaga lairik asi sagatpani Hojik state asida thokliba irang asigi matangda tungan pa wafam kaya phongdoknare miyamna phongdoknariba wafam sing asida mating oinaba amadi Tungda lakadawriba nahasingda lairik asina kanaba khara piba ngamgadra haina khanbadagi lairik asi phongdokhibani haina mahakna makha takhi Ada aina mamang da phongiba article mayam ma paper mayam si masigi sidagi khangacharakanda akoi gi Manipur gi chaurakpa akoi selected theme kharada Manipur si masak takpada agi kanagadra haina ina khanjaraga akoi gi haiba themes khara Asigi article aduga asigi paper singsi aina masi like kuina compile tawraga phongjabani masina koi maruina tungi horeiba koi younger generation haiba tare masida khatikundang wargasu makoida koi Manipur gi history da Manipur gi culture da makoida koi ning loksing oibanga magadi aige lyrics se phongbagi mahi yale haidna aya tamaila thamjag